Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Kendra ki Ngaksil Mantri Rajnath Singh na hari, Operation Sindur haujiksu loidri. Security Force na miyam dagi sel khaibda chenaba tongan-tongamba lalol singi mioi nipan phare khulai kamarum phagale amasung Bharat SAF Under 19 Football Championship ki final changle hayeng Bangladesh ka final da thengnaragani. Kendra ki Ngaksil Mantri Rajnath Singh na hari Operation Sindur haujiksu loidri. Mangnai Bharat na terrorism ki bayokta sangsiliba lal asi security khakin natte masidi haujik National Defense Doctrine ki saruk ama oire. Gujarat laiba Bhuj Air Force Station da Air Warrior Singh da wangang bada Ngaksil Mantri hai Bharat na hybrid amasung proxy warfare pungut muthat kani. Ngaksil Mantri hai haujik chanariba nongmai kapnaba lepagi thorang asina takpadi Bharat na Pakistan ki thabak thong sing matam khargi oina yengduna thambani. Pakistan na terror infrastructure sing sengatpagi thabak chathaba hore maramaduna International Monetary Fund na Pakistan da senthang pithariba adu nahonana yengsinnaba Sri Rajnath Singh hari. Madugi mamangda Rajnathna Sritiban Museum da chatuna English singani amada Bhuj da thokiba yuar habada laikitraba mioi singi mafamda ikai khumnaba utki. साथियों, ऑपरेशन सिंदूर ने यह स्पष्ट संदेश दे दिया है कि हमने शांति के लिए जितना अपना दिल खोल कर रखा है, शांति को नष्ट करने वालों के विरुद्ध उतना ही अपना हाथ भी खोल कर रखा है। एक और बात मैं यहाँ साफ कहना चाहूंगा कि ऑपरेशन सिंदूर अभी खत्म नहीं हुआ है। जो कुछ भी हुआ है वह सिर्फ एक ट्रेलर मात्र था। अब जब भी सही समय आएगा तो हम पूरी पिक्चर भी दुनिया को दिखाएंगे। District Administration Thawal Tamenglong amasung Kangpokpi na sinduna Operation Avyas ki makhada Civil Defense Mock Drill ngasi jila sing asida pangtokani. Thawal jila gi oina ngasi Chawyama Higher Secondary School Ground da pangtokadoriba mock drill asigi matangda Deputy Commissioner Hana Kamain hai Lebagastal lal thorpa matamda miyamna mangjawnana kari sexil thorang lawgani haibadu khanganabagi pandamda pangtokadoriba mock drill asida miyamna mipaiba tobiganu. Mock drill asi mai pakna pangthoknaba honnabada miyamna mateng pangbiyo. Operation Abhyas की exercise है nationwide initiative under the Civil Defense Rules 1968 makada to simulate air raids scenario, calamities and test emergency preparedness and response mechanism की damagda pangthok kani adana asi pangthok pa matamda siren khong pa matamda mai muthat pa matamda general public na khanghanning base akiba pakhat pa phaudanaba haina media sidigi haijabane aduga general public sina full cooperation pire hairiga asigi mock drill se phajana pamthok ngai up to 2000. Tamenglong District Administration Sinduran Jila asigi Eklavya Model Residential School da Operation Abhyas ki makhada Civil Defense Mock Drill pangthokani. Kangpokpi dasu District Administration Sinduran Mock Drill asi Jila asigi Elite Higher Secondary School amasung Brigadier M Thomas Ground da pangthokani. Thoram sing asida maruiba bibak sing saruk yagani. Thoram pangtholingai manungda miyamna mipai bidanaba amadi mateng pangbinaba mari leinaba Deputy Commissioner singna appeal tawrakli. Tabiriba pawasi Akasbani Imphal dagini. Manipur Police amasung Security Force na miyam dagi sel khaibda chenaba mioi sing phabagi thabak leptana chathari. Haukiba numinini asida Security Force na tongan ba mafam sing dagi tongan ba lalolup singi mioi nipan phaki. Manipur Police ki control room na thopa cherol man hai ngarang Imphal East Jila gi Lamlai Police Station gi manung chanba Yorbung Ward number 2 school lerektagi KCP PWG gi mioi ani phaba ngamki. Imphal East Jila gi Porompa Police Station gi manung chanba wangkai ayang palidagi Pripak Pro gi haksin mamioi ama phaba ngamki. Imphal West Jila gi Singjamai Police Station gi manung chanba Langthabal Kunja Mayai Lekai dagi KCP PWG gi mioi ama phaba ngamki. Haukiba sagolse numita Churachandpur Jila gi Tuibong dagi Chin Kuki National Defense Force ki mioi ama phaba ngamki mahak khulai puthok pusin tawbada su chenaba mioi ni hari. Numit asimaktada Thawal Jila gi Sangai Yumpham Cherapur Mayai Lekai dagi UNLFP gi mioi ama phaba ngamki. Bisnupur Jila gi Tronglawbi Makha Lekai dagi Pripak Pro gi mioi ama amasung Imphal West Jila gi Mayang Langjing dagi KCP PWG gi mioi ama phaba ngamki. Pharba mioi sing asidagi tongan ba polom kayamarum phangle hari. Cherol aduna hai Security Force na Raija sigi sing amasung tampaki tongan mamapam sing da thiumbagi thabak leptana chachari. Imphal East Jila gi Irilbung Police Station gi manung chanba Nungjengbi Urup Singh dagi magazine yawa 303 rifle ama magazine yawa
9mm pistol ama countrymed pistol ama kapa yariba nongoi marusing tube launching taruk wireless set ani amadi atei polom kya phagat pangamki amaromda Kakching jilagi Kharungpat Buffalo Farm mayadagi carbine ama ball action single barrel rifle mari revolver ama hand grenade ahum mortar shell ama tube launching mari handset amasung atei polom kya phagat pangamki Senapati jilagi Thailandjang khulegi bore action single barrel rifle ani .22 ball action rifle ama magazine galoinana 9mm pistol ama amasung kapa yariba marusing phagat pangamki Bharat South Asian Football Federation SAF Under 19 Football Championship की final चंगले final द बांग्लादेश का हयेंग थेंगनरगनी अरुणाचल प्रदेश की यूपिया लेबा गोल्डन जुबली आउटडोर स्टेडियम द ngarang सानकीबा सेमीफाइनल द भारत ना मालदीव सुपर पांजल अहुम सिनोदा थोइखिबनी भारत की पांजल सिंह अजु देनी मैतै ओमांग दोदुंग अमसुंग प्रशांत जाजोना चनखिबनी भारत की टीम अस्त मणिपुर की सानरोय तरेत सरुक यारी ngarang sanakhiba atopa semifinal amada mamangi champion Bangladesh na Nepal bo panjal ani amada thoiduna final changlakibani Manipur Sarkar ki Joint Secretary Home Dr. Wahengbam Rajesh singna thokpa cherol aman hairi micham miyam ngak senaba Manipur Police na lawriba thodang singda BDF personnel singna chawraba thodang lawriba asi Rajya Sarkar na khangi cherol dun hai BDF ki service ki matang da yanakibagi matung ina BDF singbu sahi amagi oina engage tobani masi darkar amasung matangi matung ina sangdokpani tha asigi tara manga da phangkiba governor in council gi mifamna haujik lairiba BDF sing asi lising tara sangwa rong asigi thabak sahi asigi April amadigi matang sahi gi March 38 phawa sangdokpada ayaba pikrabani Manipur High Court na sinduna ibado marging chingda nomagi oiba hiking expedition ama ngasi pangtokani thormasi Manipur High Court ki Chief Justice D Krishna Kumar amadi Judge Singh saruk yagani ngasi phongwa pausi singi maroi pauk singi dama hauji Okram Umadini leire Umadini Thagachari Rajesh Kuki MLA CSO amadi Su Group Singh punna Guwahati da mifam pangthoktuna Su Group Singha wari sanadriba phawba lainga ka samnadana ba lepnakhiba VDF Singna makhoi gi tongan tongan ba dabi singi matangda lainga na chapchaba phirep khanghandriba phawba khongjang lep khiroi haina phongdorakpa amasung tongan ba jila singda Operation Avyas ki makhada Civil Defense Mock Drill pangthokibagi pausingna ngasi phongba pauche ayambagi maroi ba headline oiri Manipur Fire Service ki anauba equipment launch tawkre Sirui Festival yawba chatpada miyamna mi painingai oide masing yamlaba security force na ngak senbagi thabak chathari haina Chief Secretary Prasan Kumar na phongdokhiba wafamna Naharul gi thaudangi anchor kalam da phongli Huyan lan pauda Pakistan ga sokna balalda BSF Constable Chinga Kham Deepak laikhidraba matungda Jharkhand da UG singi mathakta operation chathari ngaida braja tarakpadagi CRPF 2IC Prabo laikhidre haibasina ahanba headline oiri athubada state asida popular government ama soidana laklagani haina MLA Y Radesham na phongdokhiba wafamna poknafamgi anchor kalam da phongli Justice K Soma Sekharbu Manipur High Court ki Chief Justice oina hapnaba Supreme Court na recommend tawkhre haiba pauna People's Chronicle gi ahanba lamai da phongli State ki economy phagal hannaba Chief Secretary na Marfuni Thoi Suba State Level Bankers Committee mifam da phongdokhiba wafam Morning Bell gi ahanba lamai da phongli VDF singi service sahi ama sangdokre haiba paw asina Manipur Mail gi ahanba headline oiri Sanga Express English edition da Hong Kong amasung Singapore da COVID laichat ki anoba web paktakna na sandorakle haina anishuba headline piri Sanga Express Manipuri da PR tha ahum haina headline piduna editorial kalam da phongli Smart Mosquito Trap Janjara MP Sana Jawbana launch tawkhre haiba pauna sana laiba ki ahanba lamai da phongli Tamenglong da Naga Plebiscite Day pangthokibagi paw Ganfu Mail amasung Tamenglong Times da ahanba headline tawri Purul Himaida Manipur gi Tourism Festival paw ki pangthokre haiba pauna Hills Hornbill Express da maroiba paw ina phongli Rajesh Thagachari Umadini aroibada maroiba paw Kendra gi ngaksel mantri Rajnath Singh hari Operation Sindur haujik su loidri Security Force na miyam degi sel khaibada chenaba tongan ba lalolup singi mioi nipan pare khulai ke amarum phagatle amasung Bharat SAF Under 19 Football Championship ki final changle hayeng Bangladesh ka final da thengnaragani paw loijare